Khulngakpa hatpa amadi faba bunba tawbugi mayokta ngasi Imphal East District manung chana leiba Khetragaon ACG top khongnang makhong maning lekai da leiba community hall da miyamna wakat mifam chathakre top khongnang makhong maning lekai nupi singgi lamjing lupna sinduna chathakiba wakat mifam maduda saruk yakhibe nupi amana hai Kuki narco terrorist signa lamdam asigi apunbagi saktamda sinarakliba asida thawai khubakta haptuna lamdam asibu kannabo kanariba khulngakpa sing phapa punba tawiba ase laibak thibane khulngakpa sing asi leiramdrabade lamdam asigi micham yam tangdu leitana hingba ngamlamloi Thawal district manung channa salungphamda Manipur Police Commando personnel singna khulngakpa mahiroi amba minungsi leitana hatkhiba aduga khulngakpa tarukna fajinduna thamliba ase akanba maungda condemn tawe oiragliba lamdam asigi fibam masida luchingba singnasu wakhal khantharaga thabak tawbugi tangai fadaba lei hainaso mahakna makha tana phongdokhe khulngakpa singsina makhoi singsibu ngakpiribani sengbiribani aikhoi sing mayam asibu makhoina kanbiribani makhoina mathwai khubakta hapna ireba ina mengai yate aikhoigi ima sing degi isil inau mayam ase sokpa yaroi haidana makhoina asukwana ahin khangdawa makhai chawa thakpa sangdawa makhai honajariba ase sidaisida aikhoigi lujingba sing asina masigi khoi awa ase khangbiyu haiba Pazagi awasu khangbiyu hojing mayum thalokna leiba paza mayam lising yang khai hunfuni mayum makai lejadaba mayam su leiribani makhoi sing asibu su akhoi magi phomda hanjanba ngamnanaba honabiba aduga loina khunngakse bicha singche makha tana habiba punbiba adi mahairoi singsu laika tamdaba makai tamba phangjadaba makai khunngakani irei baga kani haina lejariba mayam se sibusu habiba punbiba tawbesa tawbiganu si tawbase aikhoi mama ama oina aikhoi mama singsina asuki matik amoida nungai dewa phawi